कांगपोक्पी डिस्ट्रिक्ट की लैलोन वाइफई खुंदा कुकी सिंगनमी हातीना हादोकपिख्रबा नागा मिचम तरुकी अचुंबा वाइल फंगहलु हाइदुना ngarang namdilong da liangmai naga singna changsin khiba khongjang da security force na ka henba thawong chathaduna asok apan nanghan khiba du Cocomi na kan mamong da condemn Tourakli Cocomi na thadorak pa cherola man hai kuki singna mi hathi na hatpi khraba naga micham taruki loina biama yauna mioi kaya sop pan nanghan khiba thawong adu Cocomi na hakchitan lawi khongjang adu da sarukya khiba khongjang loi mari Manipur police na fajinduna numidang atheng bada thadok khiba du miyambu hena shawhana ba madi justice fangnaba taliba dimana si aranba tahanna bokhona bani haina Cocomi na lawi democracy chat paleba kamada micham yamgi punsi amadi lanthum ngak sen ba haibasi lenga ki khwaidigi maroi ba mathawni mathawasi tawba ngamlaktaba matamda miyamna pendabagi khongjang jangsilak ba haibasi hauna shani lenga na tawpham thokpa thabak chap chana tawramlabadi miyamna kaidongnungda khongjang jangchilamloi tawpham thokpa thabak tawdana matamatamgi yana yana ba adumak paliba lenga asina tawduna lakhibadagi miyamgi democratic oiba khongjang sing asi leptana changchilakibane ngarang changchin khiba khongjang aduda ka hena shoklaba mioi mari hauzik Janims hospital da layengduna leiri loinana dimana siga mari leinana mamang da su mioi kya sopan nang khiba su laikrei haukiba me ahumdagi chin kuki narco terrorist sing na lamda masigi alho furup sing da chatharakiba afongba lan asida ngasi fawba lakshin bangam da bahaibashi double engine ne hairiba state amadi Union lenga kanigi yamna ikainingai ne irang asiga mari leinana semkiba inquiry committee singi investigation kada yaurabagi amadi NIA da sinakiba case singi justice kayam puthokhrabagi haibasi hangba yaba wahangne asuk sangna irang lakshin bangamdana adumak thokliba sigi waroshindi chingda logi wangbada khulai paiduna leiriba su amadi nan suda leiriba sing lakshin banumita loigani haibasi yelhomi miyamna chahi ahum asi lauduna laklabane ekoigi miyamna khankiba mihut singna leipak asigi oiriba fibam tungdo oihogadaba leibak asigi maraiba karishu khandaba manba masa masagi soidana bahona bada leipaki wakhaldagi nongmagi asum lapthorakpa masagi assembly constituency dagi hendokna leibaki khanba ngamlaktabagi mawongda lakliba se tungda puwari oihogadoribane haibasi amuktang munna khanthabiba chungani ngasi leibak ase hiram khudingmakta kadai yauna sokchin khrabage masina chawkhat lamjelda chahi kaya maning handuna chatkani haibasi khangna nathawna leina thabak tawbiyo haina Cocomi na thadorak pacherola sina makhatari